Sangsar asida imadagi henba kanabu leiribage asigumba phibam amada macha ama oina mahak tumina leiningamgadra mapagi matau mahakna khangi mapa mamagi laplaba mariso mayek singna uri mikupsida mairaba kunjobo koithi thiduna haninglai thangna matuk matuk kaklaga hatlabaso thamoiduna pengadaba leitre adum oina mamahak tapthakiba tari asawa pumna maphatharaga mamagi ijat kankiba tari chimai du pabada laisa mathangi lemai phakpa ngamda khonjel thokna kapakle kanasu haidoktana mathanda phumlaga thambada mikup khoding mairabana kayada wana khanglamgadabano khallubada mahabu kauduna hanna kaplakle thamoi palap khalluba nungsi khangde airuba ahilale ambo ahilale nangbu thamoi pande so hairaroi nungsi khangde haina so cheiraroi hekinak lao nang suai hairaro ai nangbu chena konsinuna thamge ai su themba hai ambo ai nangbu themba ngamgani he thamoi da mai gi chingphum laga nangna thamoi panda ba magi saklo lorami se kaigino mathangi lamai amu irami taru mayek sing khitraba bidai adugi maram mama da thokliba pomba mairaba losinbada takre chinbang kangluba yadaba maram oibana maraksida mahak laisabo toina unade liyo hoida chatpadi chatli adubo wakhal amada tawraga leibana saruk ama oirakle nimit adudagi ikuikuida bedana amasung kunjo gari accident sire haibagi pauna taibang sara sallare cheraksidani nandaras masamakna resign tawranga thabak pothakiba masida sunata tengno palda leiba magi yumda leirani haidana phirep lepakpaso laizana chatloi haidana ningai toki mairabana namdana themlaga thadokhi toina chatli mabu unaba imphal dagi tengno pal phawbasi mairabagi maphamdadi thongal da leiba dukan gumle machana toina chatkhalakpaduda sude machada thingba thamba horakle masigi matangda mama macha ani do nongmadi wahaina haidana unkhatnai nakna leiringe pangchata chatlabaso hojikti madugi matam natre nang aigi chani aigi yeknaba yami nang chatpa yaroi ingda chango yam thuna ai angang nati imagi khudombida chatpagi matam du hele kisi taba yaroi daba langla ama tinglaga kisi kinabo nagan nangna honba sorgi maike aina karigi khangloi nangna khalibodo sukya yaroi oiroi daba maphamda leizaba thauna putholaga langthinagi khangano mairaba khumde ma khumningde mamaga nandaras kamai ke marai khara leire haibade masu khangli adum oinama bom adugi matangda mamana puthoklaga khulai oina sizinnarakani haibadi mahagna so asa tawrude numitsti madi mana ngamduna chatkhibani high school na nandaras bu aduki matik luna khalli tinariba maya marak adudagi nandabuna hena lomna lawzabani mahagna mani sp oiringe matamda makhoigi na mohotnabiba amadi ngaksenbiba kaya adubo ikai khumnabo utpo oina khudul oina yum ama saraga piki nandaras phana kanna lawrei achamba ama piyo haiduna takhibani adubo ya school na ngamduna yakide yumado saba pokoi loirakpa mikuptani nandaras ki imung manungda amuk hanna imphalda lakpa marak asida mamagi machindagi pomdugi warido mairabagi nakong yorakli khalluba asana kadaida thangluba khongthangna kadomda thongna fana leplamba mahak mamagi langda thokkibana thawaidagi helabi mahabu thadokpa tare aroibani khanna laisana pamjaba pizaduna chatningba mapham koina puranga numituma nushina matam lenminaramlaga atiyada koipai pairamba usa amatada tongminaramba chekla anina yakchanglakpa mikupta maike kanada paina khibagum laisabo thamoi pena nokhanbiramlaga hairapani irai laina ibani kainarse chede iramliba mahek aduda laisa hingsinglai mana thamoi kaina kapkhiba numito numit aduda chakkiba maichak ado ngasi mairabagi Arun ba wahi kharana tangoi olhanbikre
Mathanggi lamai adumadi tentangna irammi wahai khara. Namituda nangbu aina konsilaga kapkiba. Angang machagom aibu kauraga kafauba. Sana, yamungi sana. Punsigi aroiba lambiduda nang ayamu hana chatminirakpa mikupta. Laglabada nangbu chena konsilaga themlagi. Nangbu ahanbagi. Nangbu kapanbagi. Nangna piba dandi momod nokna yasagi. Ningai chawrabaso akhang kanbadai. Lam helabaso thawna phabadai. Aina nanakta ining tamna halakpa mikuptu fauba nang yamung mungai leiram. Karigumba aina yaw thenglaga nangna yumnak sagai honglamlabaso nangdi aigini. Mapu saba mangondagi nangbu setana purakpa masina lengdaba phiretni. Hongningma maithong ama honglamlabaso nangdi merabagini. Aigini ai khaktai. Makha mupal thaba ngamdre laisa khonjel thokna merababa kauraga kapakli. Laklaroi halaklaroi haiba wakhalsida thamoida wahangni yomakli. Thawai kanna mangkiba kanana mara leiba kanana mibu hatliba kanana phattaba lambida chatliba pumnamak mana urudi magi thamoida leiribadi wahang ama khaktani. Yambung nang halaklaroi Namina wairamgi matamdo Rex duty halakpagi lambida Nandraski yum lambida oina haisilaga lakli. Matamdo Leo leramdabana Nandraska chap chana thengnei. Madumakni mana lakpagi matamso Nandraspu unagi lakpani. Rex na laklibado machabu hangma lakpana tihaiba Nandrasu khangladuna pham adugi mana masing ngakta thaba side adomda Rex pupushilakli. Phampham matik chana lei. Tabak suba mina pothachunaba oirabaso yamna nana semli. Anidu mayoknaraga hek phamthamaga Nandraso Rex ki pirolda yingi. Uniform da lakpa adunaso wakhalama khanbani. Magi mityengda Rex to tapna hairei. Ithanda lakpani baba. Wari amasung tanasena. Nandraso sona tapna hontharaga makoktu nomle. Haukiba wari khuding imasidagi tazare. Loina na ikuikuidana thokiba Murder case da imasigi khut yaude haibasimadi aikoina confirm tawba ngamjari. Babanusu hena khangbiramni. Self defense is not a murder. Karingumba rape aduna conscious oringe. Matamduda mikuptuda imasina kunjobu halamlabadi self defense ni haiduna imasigi mathakta court ki punishment amatta leite. Adubu rape siga mari leinaba oidunaso drug amadi journalist bedana gi matang simadi excuse tawba matang oide. Adudi horsake do bataraba itay mangbu jail da thamba taribra. Rex makokto tapna nomlaga masi mapami imasi naso murderer ama oidudaso ay imasi gidamak kanna hotnagi khanbani. Adubu nasa ngamloidore baba nangna ingondagi khangninglibana karino. Thaiduna hanglakpani Nandrasna Rex sorda tapna hontharaga hairagle. Marupki imadi aigisu imani marupki ipadi aigisu ipani. Maral yaba kanana yarabaso maral leitaba asiba sangi manakta lepluba misak adudi nasa amo oina aina utna waina khumjilaga thamkhre. Adubu gyan takraba case asina amo oikhraga aina yamna langtaknaribagi maramdi amani. Aibu wakhal yamna khalanbasu masina oi. Hayo karino ipatagi pokhaiba bom asiso masi masamakna thambani haizilaga maral pumnamak imasi masana khudingma Mana uhen mani hairaga laikibana imasigi mathakta leiriba charge wangkhatre. Nandras makokta tapna nomi Rex makhatai. Masida aina yamna chingnaba ama hairagadi bomse imasigi khut yawrabasu ma khaktagi oifam thokke baba. Interrogation manungda bomsi imasina thambani hairakpa mikupta aigi wakhalnadi oidabani hairaga khandoi tatana. Masina takpadi atopa kana le Kunjobu hatpa misa. School da thokiba thawdo advocate misrabu hatlamba. Rimster morphine overdose ohilaga hatlamba rose. Mi ama khaktana pumnamuksa pangthokpa ngamloi. Adubu mastermind amana sanaduna leibali lagom. School gi angangdugi thawdoktana imase laman khumbagum irambo hai. Aduga rose ki masadagi fangbo wahina babagi mafamda. Aroiba wahido Nandras texta yam thona yingli. Hani yingdana leramba Rex na tapna makha tarakli.
ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯨꯛ ꯍꯩꯁꯤꯡꯅ ꯍꯥꯠꯂꯝꯕ ꯃꯔꯗꯔ ꯀꯦꯁ ꯉꯁꯤ ꯐꯥꯎꯕ ꯅꯁꯥꯅ ꯊꯦꯡꯅꯖꯗ꯭ꯔꯤ ꯃꯤꯕꯨ ꯎꯔꯨ ꯂꯩꯁꯤꯜꯂꯒ ꯈꯨꯝꯕ ꯂꯃꯟꯒꯨꯝ ꯃꯤꯍꯥꯠꯄ ꯃꯥꯕꯨ ꯊꯤꯒꯠꯂꯛꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯃꯥꯁꯤꯒꯤ ꯃꯤꯡ ꯑꯃ ꯅꯞꯂꯝꯕ ꯕꯕꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯄꯣꯠꯁꯛꯅꯤ ꯕꯣꯝꯗꯣ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯔꯗꯤ ꯕꯕꯥꯅ ꯈꯪꯐꯝ ꯊꯣꯛꯏ ꯃꯗꯨꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯩ ꯕꯕꯥꯗꯒꯤ ꯈꯪꯕ ꯄꯥꯝꯃꯤ ꯃꯇꯥꯡꯁꯤꯗ ꯂꯣꯠꯂꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯅꯟꯗꯔꯥꯖꯅ ꯁꯝꯂꯛꯄ ꯋꯥꯔꯤꯗꯨ ꯍꯥꯏꯔꯒ ꯕꯣꯝꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯍꯜꯂꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯍꯟꯗ ꯑꯏꯕ ꯆꯦ ꯑꯣꯏꯅ ꯂꯥꯛꯏ ꯍꯥꯏꯔꯕꯗ ꯔꯦꯛꯁ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒ ꯂꯣꯏꯅꯔꯒ ꯆꯠꯄ ꯃꯁꯛ ꯈꯪꯗꯕ ꯃꯥꯅ ꯇꯣꯏꯅ ꯌꯧꯔꯛꯄ ꯅꯣꯠꯁꯇꯣ ꯄꯨꯊꯣꯔꯛꯂꯤ ꯅꯟꯗꯔꯥꯖꯁꯨ ꯑꯉꯛꯄ ꯄꯣꯛꯏ ꯈꯨꯠꯏ ꯑꯗꯨ ꯆꯞ ꯃꯥꯟꯅꯔꯤ ꯃꯁꯤꯃꯛꯅ ꯇꯥꯛꯄꯗꯤ ꯁꯛꯈꯪꯗꯕ ꯃꯤ ꯑꯁꯤ ꯃꯈꯣꯏꯗ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯅꯟꯗꯔꯥ ꯆꯦꯗꯨ ꯄꯥꯏꯈꯠꯂꯒ ꯌꯦꯡꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯊꯕꯛꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕꯗꯤ ꯕꯦꯗꯅꯥ ꯃꯤꯁꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯑꯗꯨꯅꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯤꯆꯝ ꯑꯣꯏꯔꯕꯗꯤ ꯃꯤꯠ ꯇꯥꯡꯁꯤꯜꯂꯒ ꯂꯩꯕꯗ ꯑꯩꯒꯤ ꯄꯥꯞ ꯂꯩꯇꯦ ꯑꯗꯨꯕꯨ ꯐꯝ ꯑꯃ ꯄꯥꯏꯔꯒ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯒ ꯂꯧꯅꯝꯕ ꯑꯗꯨꯗꯤ ꯑꯆꯧꯕ ꯄꯥꯞ ꯑꯃꯅꯤ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯅꯤ ꯏꯇꯩꯃ ꯁꯨꯗꯤꯒꯤ ꯋꯥꯔꯤ ꯈꯪꯕꯅ ꯑꯩꯅ ꯕꯦꯗꯅꯥ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯦ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯗꯤ ꯁꯛꯈꯪꯗꯕ ꯃꯉꯣꯟꯗ ꯍꯪꯅꯤꯡꯂꯤꯕꯅꯤ ꯑꯩꯁꯨ ꯔꯦꯛꯁꯇꯣ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯂꯤ ꯕꯕꯥ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯤ ꯑꯣꯏꯗꯣꯏꯅꯤ ꯁꯛꯂꯣꯟ ꯑꯅꯤ ꯂꯧꯕ ꯉꯝꯕ ꯃꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦ ꯃꯩꯔꯥꯕꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯕ ꯉꯝꯗꯦ ꯔꯦꯛꯁꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯔꯕꯁꯨ ꯅꯟꯗꯔꯥꯖ ꯈꯨꯝꯂꯛꯇꯦ ꯁꯛꯈꯪꯗꯕ ꯑꯗꯨꯅ ꯔꯦꯛꯁꯇ ꯏꯔꯛꯄ ꯋꯥꯍꯩ ꯆꯦ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯍꯥꯟ ꯃꯈꯩ ꯋꯥꯈꯜ ꯏꯐꯛ ꯐꯛꯆꯤꯜꯂꯒ ꯂꯩꯔꯝꯕꯗꯣ ꯉꯁꯤ ꯔꯦꯛꯁ ꯂꯥꯛꯄꯁꯤꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯂꯕꯒꯨꯝ ꯋꯥꯈꯜ ꯖꯥꯖꯠ ꯈꯟꯕ ꯍꯧꯔꯛꯂꯤ ꯈꯨꯠꯏ ꯑꯗꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯌꯦꯡꯉꯤ ꯃꯥꯒꯤ ꯋꯥꯈꯜ ꯃꯔꯛꯇ ꯃꯦꯟꯖꯣꯔꯁꯨ ꯍꯦꯛ ꯌꯥꯎꯔꯛꯏ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯁꯤ ꯃꯦꯟꯖꯣꯔ ꯑꯣꯏꯔꯕꯗꯤ ꯃꯁꯦꯟ ꯀꯨꯟꯖꯨꯕꯨ ꯍꯥꯠꯄ ꯑꯣꯏꯊꯣꯛꯂꯣꯏ ꯕꯣꯏ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯔꯝꯅ ꯃꯥꯅ ꯍꯥꯠꯀꯅꯤ ꯌꯥꯁꯀꯨꯜꯕꯨ ꯅꯤꯡꯁꯤꯡꯂꯨꯕ ꯃꯤꯀꯨꯞꯇꯅ ꯈꯜꯂꯛꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤ ꯇꯥꯅꯕ ꯁꯤꯟꯒꯅꯤ ꯋꯥꯈꯜ ꯏꯑꯣꯏ ꯑꯣꯏꯗ ꯃꯩꯔꯥꯕꯕꯨ ꯂꯥꯝꯁꯤꯜꯂꯒ ꯈꯜꯂꯨꯕ ꯃꯤꯀꯨꯞꯇ ꯅꯟꯗꯔꯥꯖꯇꯣ ꯄꯥꯈꯨꯝ ꯑꯃ ꯐꯪꯂꯛꯂꯤ ꯃꯃꯥꯒꯤ ꯋꯥꯔꯤ ꯈꯪꯗꯨꯅ ꯀꯨꯟꯖꯣꯗ ꯂꯃꯟ ꯈꯣꯝꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯀꯥꯏꯈ꯭ꯔꯦ ꯋꯥꯈꯜꯗꯣ ꯃꯔꯝꯗꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯆꯦꯛꯄꯜ ꯃꯔꯤꯅ ꯀꯣꯏꯁꯤꯟꯕ ꯀꯥ ꯑꯗꯨꯗ ꯅꯝꯁꯤꯟꯅꯕ ꯊꯧꯑꯣꯡ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯩ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯆꯦ ꯑꯗꯨꯗ ꯌꯦꯡꯕꯗ ꯅꯟꯗꯔꯥꯖ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯛꯂꯦ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯂꯦꯐ ꯍꯦꯟꯗꯦꯗꯅꯤ ꯑꯣꯏꯅ ꯏꯕ ꯈꯨꯠꯏꯅꯤ ꯋꯥꯍꯩꯗꯨꯗ ꯔꯦꯛꯁꯇꯣ ꯇꯥ ꯌꯦꯡꯂꯛꯏ ꯅꯟꯗꯔꯥ ꯆꯦꯗꯨ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯃꯈꯥ ꯇꯥꯔꯛꯂꯤ ꯀꯣꯂꯣꯝ ꯑꯁꯤꯒꯤ ꯃꯨꯛꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯁꯤ ꯌꯦꯡꯉꯨ ꯍꯦꯟ ꯔꯥꯏꯇꯤꯡ ꯑꯃꯗ ꯂꯦꯐ ꯔꯥꯏꯠ ꯆꯞ ꯃꯥꯟꯅꯩ ꯈꯟꯗꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯤꯗꯨꯅ ꯑꯦꯝꯕꯤꯗꯦꯛꯁꯇ꯭ꯔꯁ ꯍꯥꯏꯕꯗꯤ ꯌꯦꯠ ꯑꯣꯏ ꯑꯅꯤꯃꯛ ꯏꯕ ꯉꯝꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯦꯐꯅ ꯏꯕ ꯍꯦꯟ ꯔꯥꯏꯇꯤꯡ ꯈꯟꯗꯣꯛꯄ ꯉꯝꯃꯤ ꯃꯥꯅ ꯏꯔꯤꯕ ꯋꯥꯔꯗꯇ ꯇꯤ ꯂꯦꯇꯔꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯨ ꯌꯦꯅ ꯏꯕ ꯃꯌꯦꯛꯇ ꯍꯧꯔꯛꯄ ꯁꯔꯨꯛꯅ ꯋꯥꯡꯈꯠꯂꯛꯄ ꯑꯇꯥꯡꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯣꯏꯅ ꯏꯕ ꯑꯣꯏꯔꯕ ꯃꯁꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯁ꯭ꯇꯥꯏꯜꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯈꯨꯠ ꯌꯦꯠ ꯑꯣꯏ ꯑꯅꯤꯃꯛ ꯏꯕ ꯉꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯅꯥ ꯂꯩ ꯁꯤ ꯍꯥꯏꯔꯒ ꯔꯦꯛꯁꯇ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯋꯥꯈꯜ ꯇꯧꯏ ꯌꯥꯏꯁ꯭ꯀꯨꯜ ꯑꯣꯏꯒꯗ꯭ꯔꯥ ꯃꯗꯨꯁꯨ ꯅꯠꯇꯦ ꯃꯦꯟꯖꯣꯔꯁꯨ ꯑꯣꯏꯔꯣꯏ ꯃꯇꯥꯡꯁꯤꯗ ꯁꯨꯗꯤꯁꯨ ꯌꯦꯠ ꯈꯛꯇ ꯁꯤꯖꯤꯟꯅꯕ ꯃꯤꯅꯤ ꯔꯦꯛꯁꯀꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯕꯣꯏꯁꯦ ꯑꯦꯝꯕꯤꯗꯦꯛꯁꯇ꯭ꯔꯁ ꯑꯣꯏꯔꯕ꯭ꯔꯥ ꯑꯣꯏꯗꯦ ꯑꯣꯏꯔꯕꯗꯤ ꯑꯗꯨ ꯀꯨꯏꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄꯗ ꯕꯦꯟꯁ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯔꯛꯄꯗꯣ ꯅꯣꯡꯃꯇꯁꯨ ꯎꯒꯅꯤ ꯔꯣꯕꯔꯠꯄꯨ ꯅꯤꯡꯁꯤꯡꯂꯨꯏ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯎꯈꯤꯕ ꯂꯩꯇꯦ ꯂꯤꯌꯣꯗꯤ ꯑꯣꯏꯅ ꯏꯕ ꯄꯥꯝꯖꯩ ꯀꯌꯥꯔꯛ ꯍꯟꯅ ꯇꯝꯈꯤ ꯑꯗꯨꯕꯨ ꯍꯩꯇꯦ ꯍꯥꯏꯕ ꯃꯥꯅꯁꯨ ꯃꯨꯟꯅ ꯈꯪꯉꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯃꯤꯁꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯆꯨꯝꯅꯇ ꯅꯤꯡꯁꯤꯡꯂꯨꯕꯅꯤ ꯆꯤꯡꯅꯗꯨꯅ ꯅꯤꯡꯁꯤꯡꯂꯨꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯔꯦꯛꯁꯇꯣ ꯄꯥꯈꯨꯝ ꯐꯪꯈ꯭ꯔꯦ ꯃꯁꯤꯃꯛꯅ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯨꯠ ꯌꯦꯠ ꯑꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯃꯁꯥ ꯅꯥꯟꯅ ꯏꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯈꯛ ꯂꯩ ꯑꯣꯏꯅ ꯏꯕ ꯋꯥꯔꯗ ꯑꯃꯠꯇ ꯃꯥꯅ ꯄꯥꯕ ꯉꯝꯈꯤꯗꯕꯅ ꯍꯦꯟ ꯔꯥꯏꯇꯤꯡꯗꯣ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ ꯈꯪꯈꯤꯗꯦ ꯂꯣꯏꯅꯅ ꯏꯔꯤꯕ ꯃꯍꯥꯛꯅꯁꯨ ꯑꯣꯏꯅ ꯏꯕ ꯃꯌꯦꯛ ꯑꯃꯠꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯌꯦꯡꯍꯟꯕꯒꯤ ꯃꯇꯝ ꯄꯤꯗꯦ
Misaktu ningsinglubada Rex humang anappi karakli. Setliba uniform aduga chanana ubliba tupidu nokthoklaga tabledada tapna thamkhre hairaga makokto chena paisili. Ming adu palluba matamda mahak ase soidana angawba tarani khallubana Rex misaktugi ming chimal thokna pankidre. Adubu lumagi samdo chena paisilaga mamitto tapna uisilaga solai. Tumin leiwa hawdo tasingna chaphu ngamlabra. Laichil magi pukchilbo chingsaw na khangbigadra. Nonggokbigi awababo kumgi nongna ubibra. Nonglay puba angawba malang themduna puraklo mabo ikang thoklaba nungsi hidin asida. No paiduna leplibi hihonbi aina. Nungsigi ipak lanaba mabu ngai hori tambiramu. Chatki hauki matamna puduna loiki wari kaya semki anauba punsigi tangkak ama thokiba thaudok amadi Nandaraski imungda pokhaini babom ado maga mari leine masida natana bedagi mihat drug case pumnamak asi magi thaurangni hairaga sude maral yajakre. Amaromda rape case ado puthoktuna ningsingluba matamda sudebu punsi chuppagi kaisum samda thamba haiba punishment ado semdokladuna supnatagi chahi 8 khaktamak jail leibagi dandi pikre. Sude masana maral khudimak yazana maromdom changjakibana kanana mabu khamluba ngamdre. Komadagi gyan laklaba yaskoldi tariba oiriba matoksida tasingna adumak siramlabasu phare khali. Ningamdabana thalle mikupse adubo thasaba mangal amadi thamoidagi thoraktuna wakhalgi taibangda pungan ngalaga leibana nabasida farani khallaga leire. Eskoldo gyan lakle tabada mahai loine yoksinaragli mairambagi kadagi hilu yadaba laijaso eskolgi nakta seba tawraga lei. Tawjariba haiduni masu chadaba tumdabana masadu hai haire. Nungaitaba pumnamak machi amada thaizilaga thamkraga Eskol tapna hairei. Sana nangbu yumda potharo kedogi attendance singsi leire akhoi be manusu tawba yai nangbu na sayam solene. Si thao pabong asi loiranga nangi pung 10 makhai gi dakto chagadama natra. Wadu ngangna asemba sangomdo Eskol da pisalakle. Haita kochen chelaga hotnabado umada Eskol nokmi yingli. Napado yamna nungai kidabani. Namanaso nang leitabada kaptuna ta leire hai. Sana nangbu yumda halune. Nabungsu nangbuda solaga leirama male. Lamhenba phatteko ichadi maram mokpani ngasidi yumda irinjana potharoro. Laisa pak khumlakti magi tokfam thokpa tawraga lei. Maithongdudi kapningli adubo khangsilaga khumai. Chairiba phindo phatpa thopsilaga leiningde. Fattaba mogi marakta ai leiningde. Moine yabu mangan kibani. Ai kanamtagi manakta leiroi. Noidasu leiningde. Yambungki kawaibagi leizabani. Aigidi manatana kanamta leitabani. Noi mayam amata nungside. Aine yambung khakta nungsibani. Imasu machinthi. Papasu fattaba tawi. Ai noi kanamta nungside. Wahaidu haina laiza susut kapakle. Makhoi warida manung changak pangamda thongzinda lepnaga leiramba boy Linda aniso tanja yenglaga tapni changakle. Phamung machida famlaga angang machago mamit khumsilaga kapliba umada boy tapna changsilaga kawi. Sana Laiza hanni yenglakte boy ni khanglabaso kaptuna dumakle. Laisa bu nungai tan yenglamlaga tatu lepliba Linda do onsile school. Ichasu yawraklidana noibu sida sum lakpro atai thabaki lakpro. Linda makutta pairakpa chana thakna bahapa carry bag to table thamlaga pakhum pirakle. Pabungi nakta lakpani hachang kisu tawdrba pabu. Icha mayam no hodnaraga nahaduna leiba yabrane. Ipa phareda hayeng hangchiti discharge to bayaraklanida. Wahaiduna Linda do mamonokle. Mana mu yenglakpada phamungda phamaw balai sado leiramdre. Boy oina phamlammi ituk thana. Room adugi corridor adomda yenglakpada amu urakle. Mapalom thangba wall adomda
ngatharaga tumin leplibado. Lindasu yengna maki adomda tapna thorakli. Mangduna leplamlibado ngahak yenglamlaga masu nakanda lepsilai. Wal aduda ngatharaga mamitto chumring yenglaga hairi. Phanik setpado yam phasai. Yamung uradi gyan tare haidana nokladongni. Laisa Lindada tapni yenglai. Amadusu nokmi laisilaglaga makhatai. Wadra yamung nungsirobase. Mane chamchamba thamoi oima oiramlabadi. Aikoina warisa waroiko. Marog leiba matawduna utpani. Ngasisu mayamse hudoklamlaga chatkhrise. Adubo ngaigano haibadi ngamde. Nushigano haibasu yadabani. Nangonda nushibiyo haide. Nushirasu nangondagi aide nushi. Yambungde igine. Saurang piri hairamlaga mamaido chumdring amon thoklaga laikre. Lindaso khangi matawdo mabukning inungda nushiri. Wai amata hairuba yadre haiba ma khangi. Maso hanagom chumna amuk laikiduna hairai. Yambunga close oiba tinaba hauba matamda. Nangi wari yamna sai. Nakoi anigi nusiba wari mayam suli. Aina chakna taki. Taningba saraga. Yambungda nangbu nusibagi maramso. Ai hozikta khanglakpagum tawi sana. Ma yaudana hingba matamda. Aidi mi amagum hingba ngammi. Adubu nangdi. Siyanaga laisada onsilaga yingi. Mapi iraso jelakli. Chaklaba ihul amasu yauri. Thawai uiba maakna khwidazabini khallumada. Adubu tapna makhatari. Yambung yaudana nang hingba ngamde sana. Mingsil maangda leplaga. Nasagi phibam yengu. Sordu khaktani nangna holiba. Nangna mabu nushibagi mahu ado. Yambunggi igi ichilda tinkrabani. Nangi kallaba mahuduna maram oiraga. Lamlanbi kanagi nushimiting phawba. Yambungna michana da lenkibani. Ngairabadi lakani. Soidana nanakta lepkani. Ngairabadi thauna layo. Ataguma phibam mamada leirabadi. Yambungna lakpa mikupto. Nangna sibagi phamungdi iplaga matang thoklabadi kamdongni. Khumdi nupido kananaso onsilaga wa nganglinglude. Magi matawduda Lindaso haipetang yemlamlaga manungda amuk changkhre. Hozikta nupido amuk kapakle. Kapna pukta yepliba fondo prapap lokthoklaga mairambagi numberda changlaga message thai. Hana thabagi mayam amasu leiri. Message to halakpagi di yaude. Ngauchetnaraga hanjin pakthada tharibani. Ninglakpa hozikso kapna makutna taha namlaga message ama thari. Lindanasu aibo thire hai. Mana laklaga nangbu nuksi soy. Mana ai sa itaningde. Nang thuna law. Manu shide hai. Aide sana khakta nuksi hayo. Matek tung tharaga praba amungdan miyam thuna. Babung phare. Aina seba tawi. Pung tara makhaina cham gulida aina dum pise. Ngasai papa menjo lakpada chaso ina lole. Yam hawi. Ai phanik setpa so hairi. Phanik adum setli. Nangi phirolso aina suraga street taklaga thammi. Chakso aina thonglaga bemaga yambung chogana chai. Hospital da laklaga pabungi seba amuk tawi. Samcho machu saklaroi. Chinsu kanre. Mina amanganglaga aina tara khumbasu tokli. Ai maram yamu yambo. Ai lam helaroi. Ningai su tawraroi. Mina nang sikre nang lay trai ni. Ai moina ngang basa taningde. Ai kanamtagi masak uningde. Nang khakta uningi. Nang lao. Udabasi yamna kuire. Message to send na namlamlaga. Laisa makhol thokna kapakli. Ngayak asum kaplamlaga makhol thokidri. Mapalomda hoba khonjel ama takibaduda. Manung riyas ko wari saramba anido prabab chen thorakpani. Adubo boy pakhatna laisa gi nakta chansili.